खुरमजरी ISTV Manipuri pau mideng tabiram singbu tarami oksari uzik marui papauda moyangkhom bazarda bom pokhaibada miui ani sokle amadi Janims ta manga suba batch ki MBBS tamnaba Ministry of Health na ayaba pirakle uzik pau sandok na pizari Imphal Police Station ki manung sanba Moyangkhom Bazar da leiba nan Manipuri amagi fi street takfam da bom pokhaibada miui ani sokpadagi hospital da laikanakre thaudok asi ngasi numidung matung baro makhairum taba matam da thokibani thaudok adu da soklaba miui ani adudi Bachaspati mayum Gobin chahi humpudra mari Nagamapal amadi RK Jaljit chahi kuntragataru ya school janmasthan dagini thaudok adu da Gobin gi makhongda bom machena panki RK Jaljit kina mana pangsin khre hairi Street takfam adu Bihar gi Bhojpur district tagi Sri Ramchandra Rajat Kauba miui amana chalaibani matam adu da mag dukan da tumduna leiringai da kari amata sokhaudre bom pokhaiba adu da alto car ama akayatoi thokpada natana dukan ama ani su akayatoi thoki thodok thokpam da police laktuna yengsin khre thodok adu kanana karigidamakta chathakibano haiba chapchaba khangba ngamdri Janims ta manga suba batch ki MBBS course tamnaba Ministry of Health Government of India na ayaba pirakle masigidamakta Janims na thabak pakhatpa haukre hiramasida report ama Chief Minister Okam Ibubina aset pa phire pamaga loinana thabak pakhalakbadagi Manipur ki amata ngairaba state asige medical college Janims ki fibam dongmanomugi fagalakle Janims ta manga suba batch ki MBBS tamnaba Ministry of Health Government of India na ayaba pirakle Masigi matangda Janims ki Director Professor Mutum Siamoga wari sanabada Talibatayi sigi February ki tang tara amadi taramathoida Medical Council of India MCI ki kangu amana Janims ta laktuna yangsillam laba matungda makoina recommend tawa adu Ministry of Health pikhalaba matungda Ministry na mga suba base ki MBBS tamnabagi ayaba si pirakkibani hari si chama laiba mga suba base ki MBBS tamnabagi session haunaba thabak paikhatta haure August ki ahan batayul dagi session haunu batawang tawbaga loinana Principal Secretary Health amadi Health Director da che thakre hari magna makata na phongdorakpada Janims ki sit chama laibagi manungda sit marfu mangana state kini aduga Central Government gina sit tara mangani Janims ki MBBS ki ahan base ki final exam lising ani suna tara mangagi January thada pangthoklagani masida MCI ki 3 lakh tuna yengsilagani haina magna makata na khangalagre kwadi first base to January 2015 da parikha tharani final exam January 2015 gi theory di tarik ahum dagi horani hai na Manipur University na routine thoe tentatively aduga practical na tarik tarahum dagi horani hai tana agar theory manung dadi NCI la hoy adu practical manung dadi MCI na recognition ki inspection lakani adra masjid sida once recognition hangragati next 5 years se inspection amu la roy adna koi smoothly run ta hui arani agar gi akoi mangang ida khagi ba PG gi dugi awara pa kar le du men khalerga ha chamuka thagre mathang gi ta hobina bana adugi inspection na either February or March 2015 gi soidran laani maga makata raduna state asige medical college oiriba Janims na kanna khona duna chakonna ba yamna kanna khona rigai cherakta kanagumuna bom thamjin ba yauna kianbagi thabak sathariba si matungda tawbiganu tenda bamadi asoiba kya lairabasu phamin aduna sumthokna ba khona mina si haina Manipur da lairiba organization pummakta director Siamona appeal torage bom gumba kari gumba tawguna sahi manga phadri banga sahi da arumba bora wait yamna laiba arumba bora ama thangatado na tawshin bira kanu na appeal tawre ISTV News gidamak pawdumjari ba Sunil Kumar ISTV News Imphal East Food Safety Officer Y Saitazit amasung Churachandpur Food Safety Officer TH Sunil Kumar anina Mantri Pukri da leiba Ajoy Standard gi mapu Molchan Power gi godown dagi yansilaba chataw fagat khibadu kanglai imalup kil na ngamkhri leitana thagatpa phongduragli Juko Tampak Samudra Imaidagi meter lising aniga chamri kuntranipan wang leiba mafam amani Manipur amasung Nagaland anigi lona bangam khaida leiriba mafam asi Nagaland gi oinadi hiram kayala semjin sajin khre adumakpu Manipur gi oinadi hiram khudimakta swathari hiramasta report ama
Jam nungai. Lai ba kita to feel to we. Refreshing way yang sakse. From si paradise on earth ba natural beauty se masi mo pam de. Jam nungai ado wadi bai. Varieties of lilies mayam thak ba. Varieties of colors da. Tanan chana muladi shaje amna. Nungai ba power. Ai hausi leijari ba si Juko Valley dani. Maruina Juko Valley si nakalani maki site gi Manipur sarkar gi maki digi su aduga Nagaland sarkar gi maki digi su makhoi gi lamni haina claim tongnari. lambi sem da di ya ga da man di akhoi na sem da na akhoi na juko ja akhoi gi ni hai na kamai na claim to doi no sini da Ayam na boundary je single se universal oina ka single na di Am jaba da phaja aka se sang saigi mayam se hektat laga lang thokpiam ba si phajade rest house kumba phajana mafam da phajana saraga kholaga thambase phajana thamani risky oiba poni na khara phajana samani Manipur sai ma kai Manipur na koi to se batang da di ba yingshindi de hata aduna Juko Valley si semgat pata yang kana lamdam ju lamdam ni lebak ki su izat ni adana masi phaja ni yam aduga si lambi la pakan da khoi gi mafam khara phak ta bam ho amani yawe chun maulong gi lambi se khara akiwa adigi risk leiba lambi se track se phaja sembi ba Paimta Manipur gi side tagi government side tagi juko si gi promote tawba haiba si sem chaba kha daga tai masi akoina kaimba sikimo wo phangi de Hausi fawda Juko Valley gi oina warushina mo propang ngamdri maramasna hiram khuna madu sotha da bagi macha amo oini. Tanba yabadi Manipur dagi lakpada atu obstacle kya thing na bagal oina Juko tampa gubuna huna bada atu ba factor kya oi haibasi mamang da khiba amu thina khiba mi kya na photolamki. Maramasina Pahili naga authority na atu matana miang chaga Juko Valley asi sangwa sagatagi tangai fadava laine maduna tagadi matau kram na Manipur asibu adugumba tourism ki destination mo hen gidaru haisini jitningomba ISTV News Juko Valley Mongsangai Makhalekai da chalairiba Oles Home da lairiba singidamakta Dr. S Indira Devi amasung mahaki mapuroiba Jirom Bides anina Ward Chamaga Yankai gi solar panel ama khudol tomlapagidamakta All Manipur Senior Citizen Welfare Association thagatpa phongdorkli India government amadi NSN IM na state asigi miyambu machet tahana honarakpagi thogdokpu ningsingduna ngasisu 13rak suba protest day amukona sinduna pangthokre Kwakaithal Bazar da leiba amukogi office mamang da pangthokiba thoram aduda amukogi vice president Debena India government amadi NSN IM na leptana state asigi jati kanglub sing yengthi hana honaduna lakli adubu Manipuri miyangi maraibak nungsibagi lengdraba firepna India government amadi NSN IM gi thosil arembada taduna lakli aikhoi ngasi su thosil adugi mayuk ta lepli haibadu khanghanaba ngasi thoramasi pangthokpani haiki Manipur gi integrity amasung Manipur gi chingtam gi oiba marida ngalaitana aikoida akaiba pidana nuksinadana ba singchap thabagi policy di leptana India government adum chathai aduna adi aikoi Manipuri miyamna senagadabadi aikoi Manipur da singnarak pakudi makse aikoi chapchana thengnagani haidana aikoi ngasi pawra khongpham chena lepi mahakna makha taraduna UNC na June 19 ningsing thoram numita general strike kaukhibasi achumba khongthang nate hiramasi gi matangda munna khantha ningi su phongdokhi Manipur gi itihas di sahi singani gi mamang gi lairabneba aduna Manipur da leirise tanglup kunthra ga taruk hena akoi ngasi khunda laita minadana yamna nuksinana arai leita tanadana lambi thongi kari afapata mayam tanadana hingmina rakrabneba aduna NSN thola ganda adagidi UNC thola ganda Manipur gi ngamkhai thugaigani Manipur kayan gani haibasidi masi aikoina sungoi oithoi haibasi chawthumna ai haijani marui bapau amuka hane pizari Moyangkhon Bazar da bom pokhaibada myu ani sogle amadi Janims tamanga suba batch ki MBBS tamna ba Ministry of Health na ayaba pirakle miring tabiro singbu amuka ne khurunjari